Citizenship Amendment Bill 2018 India ki President Ramnath Kovind na ngarang SNP duna ek oina chatnakray. Sainik School na Manipur da hek hongdorokpadagi Manipur gi matik chaba mahiroi kaya puthokpa ngamle haina Education Minister TH Radheshyam na haikray. Police na fazan duna thamliba AMSU gi thomi sing athuba matamda thadorakadabani haibagi dabi tawduna mahiroi sing na khongjang sangsinba leptri. Amaromda CAB bu yaningdaba fongdoktuna hauzik Bharat ki awang nongpok state singda miyamna akanba khongjang sing changsilibani. Hauzik yumthangnariba Assam amadi Tripura da miyamna khongjang hanba leitri. Police na fazan duna thamliba MSF District Committee Jiribam gi General Secretary bu athuba matamda condition amata thamdana thadokadabani karigumba thadoraktaba taragadi makhal makha kya gi khongjang sangsilagani haina MSF Jiribam District Committee gi President A Rajib na haikre. Mau Imphal Market Coordination Committee gi mityeng makhada Manipur Sentinels Council na sinduna ngasi Thoubal gi Yasta Ground da nongmagyoiba mau kaithil famkre. Thoubal District ki tungan ba mafam singdagi pot leiba lakna khiba mioi singna mau kaithil Thoubal mina chikna chainaba ngamkhide. Ngasi ayu pung 12 rom taba matamda Kakching District Police Commando ki kangbuna Kakching Wairi Saban Laikai dagi mioi ani number 4 gram 13 WY tablet marifu 13 ka konana fare hari. Bisnupur District Police ki SP gi mityeng makhada Police Commando Police amadi nupi police ki apunba kangbuna kongkham awang laikai paksana operation chathakrai. KYKL gi ballot manga amadi masagi saktak che yaudaba non local tara fagatkhrai. Headquarter IGAR South ki meeting makhada Technopol 26 sector AR na Swachhta Pakwada under Swachh Bharat Abhiyan gi makhada khudeng thabi miyam ga loinana cleanliness drive chathakrai. Kuntare suba AR ki kangpuna TANGKHUL CSO singi luchingba singi mathakta namduna FIR panbaki mayokta ukhulgi fungrei thangi ava marketa miyamna wakat mifam chathakrai. Kanglaipa ki puwari asiga sagonaduna laklaba ibudau oknarel amadi ibendau khunbi leima anigi mamomloi macha ibema khudi thibigi chahi gi CHAKNOU tangbagi thoram macha ibema trust ningthau khongna sinduna trust asigi sanglenda pangthokrai. Police na fazan duna thamliba AMSU gi thomi sing athuba matamda thadorakadabani haibagi dabi tawduna Manipur College ki mahiroi singna college gate manakta wakat mifam chathakrai. Chahi khudingi All Community Development Organization more ACODOM na sinduna lakpa HSLC examination da saruk yakadaba mahiroi singi free coaching class ngasidagi ACODOM gi office ta hawdokrai. Thoubal District ki TENTHA KHONGBAL da mioi ama leikhidabagi Komol Thoramga Mari Lainana Pangthokpa Yen Kaungna Bagi Kumhai Thoubal District Police amadi People for Animals Manipur gi kangbuna Thugaibaga loinana Yen Sing Fagat Krai.